ꯑꯍꯥꯟꯕꯗ ꯍꯛꯁꯦꯜꯒꯤ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯐꯛꯂꯥꯡꯗ ꯊꯥꯡꯒꯠꯂꯒ ꯊꯝꯕꯒꯤ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣꯐꯥꯗ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯄꯣꯊꯥꯕꯒꯤ ꯃꯍꯨꯠꯇ ꯈꯣꯡ ꯑꯅꯤ ꯑꯗꯨ ꯐꯛꯂꯥꯡꯗ ꯊꯥꯡꯒꯠꯇꯨꯅ ꯄꯣꯊꯥꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯄꯣꯁ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯄꯣꯊꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯑꯣꯡ ꯀꯌꯥꯗꯁꯨ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯃꯤꯅꯤꯠ 10 ꯈꯛꯇꯃꯛ ꯇꯧꯕꯅ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ꯫ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯑꯔꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ꯫ ꯑꯍꯥꯟꯕꯗ ꯔꯤꯂꯤꯞ ꯕꯦꯛ ꯄꯦꯟ, ꯈ꯭ꯋꯥꯡ ꯅꯥꯕ ꯐꯕ꯫ ꯈꯣꯡ ꯃꯊꯛꯇ ꯊꯥꯡꯒꯠꯄꯅ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤ, ꯃꯗꯨꯗꯤ ꯁ꯭ꯄꯥꯏꯟꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕꯇ ꯅꯠꯇꯅ ꯈ꯭ꯋꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯅꯆꯤꯡꯕ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯅ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯁꯤꯅ ꯁ꯭ꯄꯥꯏꯟꯗ ꯄ꯭ꯔꯦꯁꯔ ꯍꯟꯊꯍꯟꯗꯨꯅ ꯁ꯭ꯄꯥꯏꯅꯦꯜ ꯗꯤꯀꯝꯄ꯭ꯔꯦꯁꯟ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯁꯨꯡ ꯏꯟꯇꯔꯚꯔꯇꯤꯕ꯭ꯔꯦꯜ ꯗꯤस्कꯇ ꯂꯣꯗ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯅ ꯅꯥꯡꯒꯜꯒꯤ ꯃꯁꯜ ꯅꯥꯕ ꯑꯃꯁꯨꯡ ꯀ꯭ꯔꯣꯅꯤꯛ ꯕꯦꯛ ꯄꯦꯟꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯑꯅꯤꯁꯨꯕꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯑꯣꯐ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ, ꯏꯒꯤ ꯈꯣꯡꯖꯦꯜ ꯐꯒꯠꯍꯟꯕ꯫ ꯄꯦꯜꯚꯤꯛ ꯑꯣꯔꯒꯥꯟꯒꯤ ꯁ꯭ꯇꯗꯤꯁ ꯑꯃꯅ ꯎꯠꯂꯤ ꯃꯗꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯈꯣꯡ ꯑꯗꯨ ꯍꯥꯔꯠꯀꯤ ꯆꯥꯡꯗꯒꯤ ꯋꯥꯡꯈꯠꯅ ꯊꯝꯕꯅ ꯄꯦꯜꯚꯤꯛ ꯑꯣꯔꯒꯥꯟꯗ ꯏꯒꯤ ꯈꯣꯡꯖꯦꯜ 20% ꯐꯥꯎꯕ ꯍꯦꯟꯒꯠꯍꯟꯕ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯃꯊꯛꯇ ꯋꯥꯡꯈꯠꯅ ꯊꯝꯕ ꯃꯇꯝꯗ ꯒ꯭ꯔꯦꯚꯤꯇꯤꯅ ꯅꯍꯥꯛꯀꯤ ꯍꯥꯔꯠꯇ ꯚꯦꯟꯁꯤꯡꯗꯒꯤ ꯏ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯁꯤꯅ ꯃꯔꯨꯑꯣꯏꯅ ꯄꯦꯜꯚꯤꯛꯀꯤ ꯃꯐꯝꯗ ꯂꯩꯕ ꯅꯍꯥꯛꯀꯤ ꯏꯒꯤ ꯎꯇꯣꯡꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯨꯑꯣꯏꯕ ꯑꯣꯔꯒꯥꯟꯁꯤꯡ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯤꯡꯒꯤ ꯄ꯭ꯔꯣꯁꯇꯦꯠ ꯒ꯭ꯂꯥꯟꯗ ꯑꯃꯁꯨꯡ ꯌꯨꯇꯦꯔꯁ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯚꯔꯤꯁꯇ ꯏꯒꯤ ꯈꯣꯡꯖꯦꯜ ꯐꯖꯅ ꯆꯦꯜꯍꯜꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡ ꯋꯥꯡꯈꯠꯅ ꯊꯝꯕꯅ ꯊꯥꯒꯤ ꯈꯣꯡꯆꯠ ꯃꯦꯟꯁꯨꯔꯦꯜ ꯁꯥꯏꯀꯜ ꯆꯥꯡ ꯅꯥꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯔꯨꯕ ꯀꯌꯥ ꯊꯤꯡꯕ ꯉꯝꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ ꯐꯠꯇꯕꯗꯒꯤ ꯇꯣꯏꯅ ꯊꯣꯛꯍꯟꯕ ꯚꯦꯔꯤꯀꯣꯖ ꯚꯦꯟ ꯊꯣꯛꯂꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨ ꯍꯟꯊꯍꯟꯕ ꯌꯥꯏ꯫ ꯑꯍꯨꯝꯁꯨꯕꯗ 3 ꯁ꯭ꯇꯔꯣꯡ ꯍꯦꯝꯁꯇ꯭ꯔꯤꯡꯁ, ꯍꯥꯏꯕꯗꯤ ꯐꯩꯒꯟꯒꯤ ꯇꯨꯡ ꯊꯪꯕ ꯃꯁꯜꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄ꯫ ꯁ꯭ꯇꯗꯤ ꯑꯃꯅ ꯎꯠꯂꯤ ꯃꯗꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯈꯣꯡ ꯊꯥꯡꯒꯠꯄꯅ ꯍꯦꯝꯁꯇ꯭ꯔꯤꯡꯒꯤ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯐꯒꯠꯍꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯞꯇꯥ 4ꯒꯤ ꯃꯇꯨꯡꯗ ꯍꯦꯝꯁꯇ꯭ꯔꯤꯡꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯆꯥꯗ 15% ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯖꯅ ꯇꯧꯕ, ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯊꯕꯛꯁꯤꯡꯗ ꯐꯒꯠꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯥꯏꯠ ꯑꯣꯏꯕ ꯍꯦꯝꯁꯇ꯭ꯔꯤꯡꯅ ꯁ꯭ꯇꯔꯦꯟ ꯍꯦꯟꯅ ꯊꯣꯛꯍꯜꯂꯤ꯫ ꯈꯣꯡ ꯋꯥꯡꯅ ꯊꯥꯡꯒꯠꯄꯅ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯦꯂꯥꯁꯇꯤꯁꯤꯇꯤ ꯐꯒꯠꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯁꯜꯁꯤꯡ ꯑꯗꯨ ꯅꯥꯕ ꯁꯣꯟꯕꯗꯒꯤ ꯍꯟꯊꯍꯜꯂꯤ꯫ ꯁ꯭ꯇꯗꯤ ꯑꯃꯅ ꯆꯥꯡ ꯅꯥꯏꯅ ꯈꯣꯡ ꯊꯥꯡꯒꯠꯄꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅ ꯍꯦꯝꯁꯇ꯭ꯔꯤꯡꯅ ꯁꯣꯛꯍꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 30% ꯍꯟꯊꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯃꯁꯜꯁꯤꯡꯗ ꯁꯦꯝꯒꯠꯂꯛꯂꯤꯕ ꯃꯦꯇꯥꯕꯣꯂꯤꯛ ꯋꯦꯁꯠ ꯄ꯭ꯔꯗꯛꯁꯤꯡ ꯂꯧꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯁꯜꯒꯤ ꯑꯅꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯆꯤꯡꯕ ꯊꯤꯡꯕ ꯉꯝꯃꯤ, ꯈꯨꯗꯝ ꯑꯣꯏꯅ ꯁ꯭ꯀ꯭ꯋꯥꯇꯤꯡ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯤꯌꯔ ꯀꯥꯕꯅꯆꯤꯡꯕ꯫ ꯃꯔꯤꯁꯨꯕꯗ ꯃꯁꯤꯅ ꯇꯨꯝꯕꯒꯤ ꯆꯥꯡ ꯐꯒꯠꯍꯜꯂꯤ꯫ ꯁ꯭ꯇꯗꯤ ꯑꯃꯅ ꯎꯠꯂꯤ ꯃꯗꯨꯗꯤ ꯇꯨꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯅꯥꯏꯅ ꯈꯣꯡ ꯋꯥꯡꯈꯠꯅ ꯊꯝꯕꯅ ꯄꯣꯊꯥꯕ ꯑꯃꯁꯨꯡ ꯗꯥꯏꯖꯦꯁꯀꯤ ꯃꯔꯨꯑꯣꯏꯕ ꯗꯥꯏꯇ ꯂꯧꯔꯤꯕ ꯄꯦꯔꯥꯁꯤꯝꯄꯦꯊꯦꯇꯤꯛ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯊꯧ ꯇꯧꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯦꯛꯇꯤꯚꯦꯁꯟ ꯑꯁꯤꯅ ꯄꯣꯊꯥꯕ ꯍꯦꯟꯒꯠꯍꯜꯂꯤ, ꯍꯥꯔꯠ ꯔꯦꯠꯀꯤ ꯆꯥꯡ ꯍꯟꯊꯍꯜꯂꯤ ꯑꯃꯁꯨꯡ ꯁꯣꯔ ꯍꯣꯟꯕꯒꯤ ꯆꯥꯡ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯈꯣꯡ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯑꯁꯤꯅ ꯕ꯭ꯔꯦꯟ ꯌꯥꯎꯅ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯇꯤꯁꯨꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯍꯜꯂꯤ, ꯃꯈꯥ ꯇꯥꯅ ꯄꯣꯊꯥꯕ ꯑꯃꯁꯨꯡ ꯇꯨꯝꯕ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯃꯁꯤꯅ ꯚꯦꯅꯁ ꯏꯟꯁꯐꯤꯁꯤꯌꯦꯟꯁꯤ, ꯂꯤꯝꯐꯦꯗꯦꯃꯥ ꯅꯠꯇ꯭ꯔꯒ ꯇꯨꯝꯕ ꯌꯥꯗꯕꯒꯨꯝꯕ ꯂꯩꯅꯥꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯇꯨꯝꯕꯒꯤ ꯆꯥꯡ ꯐꯒꯠꯍꯟꯕ ꯌꯥꯏ꯫ ꯃꯉꯥꯁꯨꯕꯗ ꯏꯗꯦꯃꯥ, ꯍꯥꯏꯕꯗꯤ ꯈꯣꯡ ꯈꯨꯠ ꯄꯣꯡꯈꯠꯄꯅꯆꯤꯡꯕꯗ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯍꯥꯔꯠꯀꯤ ꯂꯦꯚꯦꯜꯗꯒꯤ ꯋꯥꯡꯈꯠꯅ ꯊꯝꯕꯅ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯄꯣꯡꯈꯠꯄꯅꯆꯤꯡꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯇꯤꯁꯨꯁꯤꯡꯗ ꯑꯍꯦꯟꯕ ꯃꯍꯤ ꯁꯦꯝꯒꯠꯂꯛꯄꯅ ꯊꯣꯛꯄ ꯏꯗꯦꯃꯥꯒꯨꯝꯕ ꯐꯤꯚꯝꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯏ꯫ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯃꯈꯥ ꯊꯪꯕ ꯔꯣꯝꯗ ꯆꯤꯡꯕ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯅꯍꯥꯛꯀꯤ ꯍꯥꯔꯠꯀꯤ ꯃꯥꯏꯀꯩꯗ ꯏ ꯍꯦꯟꯅ ꯐꯖꯅ ꯆꯦꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯁꯤꯅ ꯚꯦꯟꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯍꯟꯊꯍꯟꯗꯨꯅ ꯃꯍꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯐꯠꯇꯕ ꯄꯣꯠꯁꯛꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯂꯥꯏꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ
lymphatic system na tissue singdagi ahenba mahi lauthokpada maru oiba thodang lauri khong wangna thangatpana tungsanduna laiba mahi adu lauthoknabagi damak lymph node singi maikaida chen thariba lymphatic vessel singi manungda hena line chenba ngamali masigi igi khongjal phagalapa asina makha thangba sarukta ahenba mahi sing tungsanba thingi maram aduna nahaki khonggi khujeng amasung khongnamda pongkhatpa handahali taruk subada masina nahaki metabolism hengat hanba ngamgani studies amana utli madudi khong wangkhanna thambana venous return amasung cardiac output hengat hali haibidi nahaki heart na nahaki haksang pumbada I phajana pam tawi masigi igi khongjal hengalakpa asina cellular process amasung metabolic function hengat haliba tissue singda maruaba oxygen amasung nutrient sing pi masigi mathakta oxygen marang kaiba asina muscle sing thuna sengat sagat pada mating pangi amasung exercise na singba tawada mapangal happy study amana ulli madudi khong wangkhanna thambana energy hena chathigada-badagi ngakthoi khudam oina hairabada khong wangkhanna thamlaba matungda pothabagi metabolic rate khara hengala pathengnaki masina takpadi nahakna pothabaga loinana khong wangkhanna thambana nahaki calorie khara hanthaba yai tare subda masina nungsang thingba amadi fahanba ngami nungsangna rectum amasung anus ki blood vessel singda pongkhatpa nungaitaba amasung naba yai khong thangatpa asina layeng amati nate habisi nahakna khange adubu masina maru oiba kharadi fahanba ngamba amadi ngakthokpa yai matam sangna lepa amasung phambana rectum gi akoibada laiba vein singda pressure hengat handuna nungsangi pongkhatpa amasung nungaitaba thokhalli heart ki level gi mathakta khong thangatpana nahaki maruaba mafam singda igi khongjal hengat handuna rectum yauna makha thangba sarukta pressure hanthahli masina nungsanga mari lainaba anaba amasung nungaitabadagi khudakta kokhanba ngamgani amasung nungsang hanthanbada mateng pangba ngamgani igi ichel phanbana nungsang phagat hanbada amasung anoba sengwalak kadabadagi ngakthokpada su mateng pangba ngamgani vein singda pressure hanthabana nungsangi I thokpagi khudong thiningai oiba amasung masiga mari lainaba nungaitaba layung sing hanthanba ngami hojik haksel gi kanaba singi damakta naki khong adu wangkhatna thambagi niyom sing adu karino yengsi floor da hipthabiro aduga nahaki hips adu faklangda naknana thamu hojik nahaki khong adu faklangda thangatpiro khong adu chap yungna 90 degree da thambiu aduga masina nungaitaba oiragana karisu waningai oide nahaki khong adu heart ki level dagi wangna thamu nahakna khong adu heart ki level dagi wangkhanna thamnaba nahakna mon as a stable bed natraga atopa khong thangatpe yaba potsing sizinaba yai masi nahaki makha poli nahaki khong adu thangatnaba nahakna nungaigadaba mongda semba yai nahakna mit oisanduna amasung sor sangna honduna minute 30 dagi kun phawa nomoda masing kamarom tawba yai lairiba pose adu nungaiba phawba oiraklabadi nahakna matam hena sangdokpasu yai masigi exercise asi empty stomach ta ayuk amasung numidang wairamda tawbana khwaidagi fai masigi pose asi tawnabagi damak haksang sagat hanbagi darkar oide maroina masi tumdringai mamangda tawrabadi chang naina sor hondok honjin tawbaga loinana wakhal adu tapthanaba honnau sor sangna honbana heart rate hanthali amasung nervous system adu tapthali saksingadaba amana nahaki khong amasung khongpakta nungaitaba phawba yai maroina nahakna hairiba pose asi matam sangna thamba matamda aduga nahaki khong amasung khongpak adu pangsanba phawba yai madu oirabadi pose adu amuk tawdringai ki mamangda nahaki khu adu thawak lomda konsilu natraga circulation adu henganaba nahaki khong adu nikthokpa yai nasigidi matang asida loijare mathang video da amuk thengnarasi thank you